India amasung Britain gagi marakta matam kharagi mamangdaki lawtanaduna lakiba adu hawjikti loisinkhre. Masi hawrakhiba asi Britain da aikogi India dagi lakpa miyoising asigidamakta tonganba foreign policy da anauba rule ama Britain na thamlakpadagini. Rule asigi matungina aikogi India dagi lakpa miyoising asi Britain yoroklaba matamda makoigi vaccination certificate paiba taragasu aduga India dagi lakpa matamda COVID negative test ki result adu paijaba taragasu numit 10 quarantine tawgadabani aduga RT-PCR ki test anirak tawjagadabani adusu masana paisa putoktuna hairiba rule asi aikogi India dagi lakpa miyoisingi khaktani atopa country dagi lakpa miyoisingdi karigumba makoigi vaccination ki certificate test result adu yaurokpa taragadi quarantine tawdaba yai report kharagi matunginadi aikogi India ki vaccination ki certificate asi online dagi oina lokthokpa asi Britain na pamdabadagini handwritten oiba certificate oina pambagi wafam singsu lei haina phungdokpa dumak lei India dagi lakpa miyoising khaktada masigumlaba niyom sing asi thamba asi lokthoknabagi damakta India government adumak haiduna lakibani adubu matam kuina asumak laisilakpadagi India government asu Britain da chanariba rule aduga chap manaba rule ama aikogi India da Britain dagi lakpa miyoisingi damakta numit 10 quarantine tawhanabagi damakta phungdokre masidagi aikogi India da pangthokadoriba men junior hockey world cup asida Britain gi team tharaklaroi haiba wafam phongdorakhi masigi maram oina numit 10 makogi lakadoriba player sing adu quarantine tawduna laiba adu complete tawba ngamloi haiba wafam masi thamki matam kharagi matungda masigi pakhum oina India government asu amuk matang sahida Britain da pangthokadoriba Commonwealth game asida India gi men's hockey team asi participate tawhallaroi haiduna thamlakhibani masidagi hauji Britain da India dagi lakpa traveler sing da thamlamba rules sing adu lakliba Monday 10 October asidagi lokthokhtuna atopa country singa mana halagani haiduna Britain na phongdorakre masini hawkriba matam khara asida India amasung Britain gagi marakta leramliba controversy asi